Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokcheri ngasisu mahausangom Eshang Karaba Thamoi 12 subu tangkak amok puduna lakjari mayam punna taminarasi. College ki fresher meet yaugadaba numit nini da ngaiselakli. Lenasu sinthaso cultural show yaugani haiduna dress ki kaigi marang ni. Nungtigi college su chattaba yade. Makoi so thokadawriba mayamdo nungtigi practice tawkhalaklabani. Sanaso anidugi matung adum ine. Maso makoi anina harau tawribado maso harau yauri mateng tawri. Gambage wasi sana mamanabi singda haidrabaso wakhalala aroidra haina khanbade lepa natti. Sengna ma yamna nungaidrabani. Matung koyin inaramba ngambana wahay ama phangba hairamdana kanglam lapthokibado manungaifam ama khanghaudrabani. Mamanabi aniduna mana machina thongna haidabagi kaukhraboningduna wada muk haudoknabaso tawkhidrabani numit 10 henbasi. Makoi ani room manungda mayam kaloinana tamhaure. Sanado mayam irang laknabadudagi mapana leiruke haiduna mapana thoraktuna bench amada phamduna leiringai premdu makoda che khara paiduna ka amadagi thoraklaga magi leiriba lambi adomda langpadu urakli. Handakse premsi kaya udrabani sanana tawnariba thabakto khara chinbagi ngambana tumin leikibaga premso ngambana sanabo lupna ngawrami haibasi toina ningsingwa sangudrabani. Sana nangni sidana thanda kadawriba namana bikhaidi premna kawrakpani. Madi mikau miram phajadaba yadabani. Aiba hainadaba amata thidana madi mi khoding kau ngangbada hainadaba tanba amata leidabani. Adumagna college ki boleptuna mayamgi pating tawribani. Sana sangasidi premsi kauduna ngambagi maramda hangi khalambani. Mana khallingai premna hana kaushilakli. Manungda moi lehaure da premdi kaidano. Chesimada principal da pirugan tawni. Social and culture ki secretary ni na tawrisena purambu chura lekhidana haude loi fau aina loin tawleiri. Mana dawgada ba mayam ga sei engonda loi inthokbiri. Sanada prem gi wando da no fet tawi. Prem sang hak pham tharaktuna wari do makha sam tharagli. Nangdi program am tai tan tawdro. Tawdi. Tawyadro. Isegi raja goira kaino ma haitida. Haitaso mayam changdana adum hainan khradawuduba. Ado da prem kainam ta hangene. Wado amada thaidokduna hanglakpani. Prem sadom kishu khandana khamnakli. Hangu kaino. So thokadoise partner se ekhoi college ke satra ngak toidora. Habju fawgale special akpasidadi college ke satra ngak toidi. Nanga outside partner oining bo yawbra. Yaudi nangi deni yana basinbi ke hai. Yaudi da. Aidi nangi laibai hanga ibai ningore. Ado ying balak padi hawa na draw. Ya doidi. Noina mana bi mayam masupuro. Aroi program say musical concert Matamgi. Da prem ke so imana balak dora. Yam pakana hangjara pa wahangni. Ado prem na kaishu khanjin matawdana ahan pada yang na kumdorakli. Khangde da igise kanam tabu haide da laona hai khai do uraga kona wa khallai phat on selakduna wadong semdokduna hairagli ngambaga braden gabode aina laon hai khebani moeni dilang pasu yai o sukla la ki jamali moido ikai ra hambra kai do lao sunga ya ki je kana de kai riba andodi moino sai damni na khangre da sana da tamin nei kri prem do phamlambadagi hawgatuna hairagli phare dadi nangso phamhoko ko aisu sim do pithoki ge asi haiduna prem do sanana leiriba mafam do dagi thorakli mana chumring thora aga principal ge ka dagi changdabi atopa ka amada sana odringai phat haijin duna jangselanga phone lo thokduna ngambagi number do da call tawsel adu ahan ba tawba call do pairakte machina morom sonduna amuksa tawsel Handak di ring do ani ahum lak chatlaga pai khalakli. Hello. Kai chaluge. Phone tawrai do kok parak ba driver ni da. Akhada ko mo bani. Kai daroge. Ai pam tamigi. Nangai gi kai lebi ne sing nai ro. Kai no. Adam ta moyare. Kai lebi do na nai ro ba. Khai lebi wa ne mo. Hai ro da. Ho yare.
Kayno layrage haidodo ko hairo ai ngakta tumuge mit naga se khangsing singgadaba pawni ne adum khayawrage haibra sanagi pawni wadu tabada ngambado tumin laikri sana haiba mingsi magi wakhalda thamoida kaujaba sonjaba nattana kana amagi machindagi takidaba kuirabani itan tan tharama masado premna sanagi ming palakpada khangtikte khalak poinding khangningba magaloinana makidorge mana nang hangi akoi freshers meta nang lakadrana adumagti natte adubu sanagi indirect oiba wahangdo mana direct oina ngambada tambani ngamba wadu tabada masado tarang jatkre premna nogtuna makhatardana hairakli nang freshers mete lawi haibra si matang se fawa nambol meka yengoi khankibado hawjik sudom yengkiro khalibra nangoingonda kharakanuduna ba chalo yada sibu khaibra ba wadona aibu migi motion chana ba miman bro sengna mana aibu hangrane hangaga na kaige leisabi mana pakhang ma hanglak pai se walorabani kai sibu ibu amung arthan ko haibra aila ke hawjik dila anu da bondo hanna ba thokre hayeng phajana la hayeng mathang freshers meet ni ai hayeng ai bangamaro mayum da chango ge hairo kainu yare thamo heng law prem da phone kakri ngamba du leita fa mama ikhang khang haudre thamoi wakhal natana hakchang kayan khudingma kai hauduna thambirami prem mana asuk charang na bamarak seda karam na hayeng ngai gani tumin lei jakragi haiduna tumin lei jawrabani nakiet mayam changduna themakpana mai lei thokna bahotnage thorang lurabani adubu mana onthokinu haina amuk mokot paiduna khamak pagum thokre hawjikta mapana hisabda mutang check toru haina kawbani adubu mutto down ka haina chatkibana tawring de haiduna amuka khalakpani adubu hayeng haiba hayeng si thuna yahuna bahona bada matamsi karamna hawan sigi haina wakal tawrakpada mapana sinarakpa thabaktu tawrage haiduna kumthara ingambado machanupana ngahan makhaiga manandaba sakpham amada kumtharakpada ubada manido haifet sukjinduna wakal tawraga amuk hangdorakduna masu nokfet tawrakli minok anido pong phangnaraduna mapa machando amuk suyingnaduna nokfet tawni ngambana leiriba calculator amadi che singde lamduna lawraga nokmi mathaudo tawkhre mapa macha anina tawnariba matawdo kaithalen sanglai bachotlubi lenthoina thongjallage sum yingambani khonjal kala mamang butana ba kau duna aniduna leiriba dugi manakta changselakli hey ibema se sim de lawsalo lawne hey haina pamthara e aduga mapa machari yingduna hanglakli kaino nakhoina pana jana nokfe nokpit ka tawnari duna ngamana calculator da namna mamanda di yengdabi khomlakli imana khangba matangna deda kaino ne aina khangdaba wasiba leisharakto nangbo manina tapna hanglakbani ngambadi mapagi waduda nokningamba maithongdo thingba ngamda khangnong nokthora e khonjal thokna lenthoindi saurangna bu khomlakli karino da mokhoi babu aina leisharaknabaga kari mari bolingna bage yare mama khangdrabadi tumin leiru wase makha samthara anuko karino da kainom tawina makhoi babungde nati aina hangisibu kari kairabage chumna tanu idu kaidawrage hangjabai wani masida makhoi babungna haribadubu kari wanu haiwane ngambana noklaga mapade yengduna mamagi asangbaduda hena lakna sanduna hanglakli paw akhoi masi lesabe phadringai pangna namdana pharaga lomdoi mansale ingkhalakpa matamgi irang kaido kem khangdriba doishi hey nang masuna paga chapmanarakannu ko karino mek sengna haibasu nate nakoi ani ka khangnaba wa hainaraga aingonda karem naisabo karigina haiwane lenthoina machana pada onsindana joirakpani mapa macha ani dodi kirum noklaga mathauda makha samthakre onsindana adoni adani haiduna pakhom ama tapirakri mapa machana tawribada uraga lenthoidi khododu prok hek jak bhaibadu yorabani suktuna yengningai mamong nubi thoraktuna mamangda leiriba khangdu paiduna changkhige haiduna tawbaduda lenthoina sauningbada toklaga
ꯃꯃꯣꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯒ ꯉꯥꯐꯛ ꯌꯥꯎꯔꯛꯄꯅꯤ ꯍꯋꯥꯏ ꯊ꯭ꯔꯥꯛꯇꯨꯒ ꯈꯔ ꯈꯣꯠꯆꯤꯜꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯁꯦ ꯍꯣꯏꯃ ꯏꯇꯩꯃ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯉꯝꯕꯅ ꯍꯪꯉꯛꯄꯅꯤ ꯃꯦꯂꯩꯅ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯂꯤ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯂꯩꯍꯧꯕꯅꯦ ꯀꯥꯗ ꯐꯣꯟ ꯌꯦꯡꯍꯧꯕꯅꯤ ꯑꯝꯇ ꯊꯥꯗꯣꯔꯛꯑꯣ ꯑꯩꯅ ꯀꯧꯍꯧꯋꯦꯅ ꯍꯥꯏꯕꯤꯌꯨ ꯍꯣ ꯍꯥꯏꯒꯦ ꯃꯦꯂꯩꯗꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯧ ꯆꯪꯈꯤꯕꯒ ꯂꯤꯟꯊꯣꯏꯗꯨ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯃꯅꯤꯅ ꯈꯣꯟꯖꯦꯜ ꯇꯞꯅꯞꯅ ꯍꯥꯏꯔꯛꯂꯤ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯑꯕ ꯌꯥꯗꯕ꯭ꯔꯣ ꯁꯤꯗ ꯑꯃꯨꯛ ꯐꯝꯗꯅ ꯂꯩꯔꯤꯁꯤꯕꯣ ꯀꯩꯅꯣ ꯐꯝꯕꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯣ ꯑꯩꯁꯤꯕꯣ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯕꯗ ꯁꯦꯠꯂꯨꯕ ꯐꯅꯦꯛꯁꯤꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯏꯝꯐꯥꯜ ꯆꯠꯂꯨꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯆꯠꯂꯨꯕꯅꯤ ꯍꯣ ꯃꯣꯏꯔꯥꯡꯗ ꯆꯠꯂꯨꯕꯗꯣ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯪꯅꯤꯡꯕꯩ ꯋꯥꯔꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯅꯉꯣꯟꯗ ꯍꯥꯏꯕ ꯍꯥꯏꯗꯕ ꯉꯁꯥꯏꯗꯩ ꯇꯧꯔꯤꯁꯤꯅꯤ ꯑꯩ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯁꯤꯗ ꯑꯩꯅ ꯈꯪꯕ ꯌꯥꯗꯕ ꯀꯔꯤ ꯆꯦ ꯆꯥꯡ ꯌꯦꯡꯕꯤꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯆꯤꯊꯤ ꯅꯨꯡꯊꯤ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯅꯪ ꯎꯍꯟꯕ ꯌꯥꯗꯕ ꯀꯅꯥꯒꯤ ꯀꯔꯤ ꯆꯤꯊꯤ ꯃꯆꯦꯠ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦꯅꯦ ꯍꯟꯗꯛꯇꯤ ꯉꯝꯕꯅ ꯅꯣꯛꯂꯗꯨꯅ ꯌꯥꯔꯦꯗ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥ ꯏꯟꯈꯠꯂꯛꯄꯗꯧꯅ ꯑꯃꯨꯛ ꯃꯤꯠ ꯉꯥꯎꯏ ꯉꯥꯎꯗꯦꯗ ꯈꯟꯅꯕꯤꯔꯅꯨꯀꯣ ꯑꯩ ꯃꯥꯡꯁꯤꯗ ꯏꯃꯥ ꯍꯣꯏ ꯏꯀꯥꯏꯗꯁꯨ ꯑꯩ ꯏꯀꯥꯏꯀꯣ ꯅꯪ ꯄꯥꯎꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯁꯃꯨꯛꯇꯣꯏꯕ ꯍꯨꯔꯨ ꯍꯦꯛ ꯎꯪꯕꯅꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯉꯪꯕ ꯃꯌꯥꯝꯁꯦ ꯑꯔꯥꯟꯕ ꯑꯣꯏꯅꯅꯦ ꯂꯣꯏꯅ ꯎꯕꯅꯦꯕ ꯅꯪꯁꯨ ꯏꯃꯥꯅ ꯖꯦꯂꯁ ꯀꯥꯔꯤꯁꯤ ꯑꯩꯉꯣꯟꯗꯔꯣ ꯄꯥꯎꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯏꯃꯥꯗꯒꯤ ꯅꯨꯡꯁꯤꯔꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯥꯛꯊꯤꯔꯥꯕ ꯉꯍꯥꯟꯈꯩ ꯑꯩ ꯎꯕ ꯌꯥꯗꯈꯩ ꯄꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯛꯑꯦꯕꯣ ꯃꯄꯥ ꯃꯆꯥꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯗꯤ ꯆꯥꯛꯆꯔꯣꯏꯗꯣꯏꯅꯣ ꯅꯉꯣꯟꯗ ꯉꯥꯎꯕ ꯃꯥꯟꯅꯕ ꯅꯄꯥꯅ ꯆꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯩꯅ ꯀꯩꯗꯧ ꯆꯥꯛꯆꯔꯨꯅꯤꯒꯦ ꯍꯥꯏꯅꯔꯤꯉꯩ ꯋꯥꯉꯝꯗ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯒ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯤꯟꯊꯣꯏꯗꯨ ꯉꯝꯕꯒ ꯃꯅꯤꯒꯗ ꯌꯦꯡꯗꯨꯅ ꯄꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯄꯥꯎ ꯇꯝꯗꯨꯅ ꯍꯥꯏꯔꯛꯂꯤ ꯉꯁꯥꯏꯗꯒꯤꯅꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤꯗ ꯑꯩꯕꯨ ꯉꯥꯎꯁꯤꯔꯤꯅꯤꯅꯦ ꯅꯥꯎ ꯅꯪꯁꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯣꯛꯑꯣꯅꯦ ꯋꯥꯉꯝꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯃꯩꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ ꯂꯦꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯌꯦꯡꯂꯗꯨꯅ ꯏꯆꯥꯗꯅꯤ ꯑꯅꯤꯁꯤꯗꯤꯅꯦ ꯑꯩ ꯒꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯀꯗꯥꯏꯗꯕꯨꯒꯤ ꯊꯪꯅꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯃꯩ ꯆꯥꯟꯅꯗꯕꯅꯤ ꯁꯤꯕꯣ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯉꯥꯎꯕꯗꯤ ꯀꯔꯤꯗꯩ ꯍꯦꯟꯗꯣꯛꯇꯅꯅꯦ ꯂꯣꯏ ꯃꯥꯟꯅꯕꯅꯤ ꯍꯥꯏꯁꯤꯅꯤ ꯉꯝꯕꯅ ꯅꯣꯛꯂꯒ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ ꯄꯥꯎ ꯅꯍꯥꯟꯋꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯄꯥꯎꯕꯨ ꯑꯩꯗꯧꯅ ꯐꯖꯔꯛꯄ꯭ꯔꯅꯦ ꯐꯖꯔꯛꯄꯗꯨꯅꯅꯤꯅꯦ ꯍꯩ ꯅꯃꯥꯅ ꯑꯩ ꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯅ ꯍꯧꯖꯤꯛꯐꯥꯎ ꯉꯥꯎꯔꯤꯁꯦ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯃꯛꯇ ꯅꯣꯛꯂꯤ ꯂꯤꯟꯊꯣꯏꯗꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯍꯟꯅꯨꯔꯒ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯏꯅꯣ ꯈꯪꯖꯗꯦꯗ ꯑꯩ ꯆꯠꯈ꯭ꯔꯦ ꯂꯤꯟꯊꯣꯏꯗꯣ ꯑꯍꯨꯝꯗ ꯅꯣꯛꯍꯧꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯅ ꯍꯧꯈꯤꯅꯕ ꯍꯣꯠꯅꯕꯗ ꯉꯝꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯊꯣꯏꯕꯤꯒ ꯑꯃꯨꯛ ꯁꯥꯟꯅꯅꯤ ꯖꯦꯛꯀ ꯑꯃꯨꯛ ꯁꯥꯟꯅꯅꯤ ꯂꯩ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯅꯤ ꯐꯣꯟ ꯑꯃꯨꯛ ꯃꯦꯠꯀꯅꯤ ꯅꯨꯃꯤꯠꯇꯨꯗꯕꯨ ꯇꯥꯈ꯭ꯔꯗꯤ ꯆꯥꯕ ꯆꯥꯗꯕ ꯇꯨꯝꯃꯨꯔꯒꯦꯅ ꯂꯩꯔꯕꯅꯤ ꯇꯨꯝꯈ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯠ ꯄꯥꯡꯉꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯃꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯌꯥꯠꯄ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯅ ꯍꯦꯛ ꯆꯠꯂꯨ ꯌꯥꯗꯦ ꯃꯇꯝ ꯃꯥꯁꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯕꯒ ꯉꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯐꯠ ꯇꯨꯝꯊꯈꯤꯒꯦ ꯈꯟꯖꯕꯅꯤ ꯋꯥꯈꯜꯗꯨꯗꯗꯤ ꯑꯗꯨꯕꯨ ꯇꯨꯝꯕꯅ ꯍꯦꯟꯅ ꯌꯥꯗ꯭ꯔꯦ ꯃꯃꯤꯠꯇꯨ ꯑꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯔꯦ ꯄꯨꯡ 10 ꯐꯥꯎꯕ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯜꯂꯤ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞꯄꯤ ꯇꯧꯗꯨꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯩꯕ ꯑꯣꯠꯄꯁꯤꯕꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥꯝ ꯍꯦꯛ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇꯍꯟꯗꯕ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯍꯦꯛ ꯈꯪꯍꯟꯗꯒꯩ ꯑꯣꯠꯄ ꯂꯥꯞꯅꯔꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯕꯨ ꯋꯥꯍꯟꯕ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯕꯨ ꯂꯩꯇꯍꯟꯗꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯇꯧꯈꯤꯕ ꯍꯌꯦꯡ ꯊꯦꯡꯅꯕꯒ ꯂꯣꯟꯅ ꯌꯦꯡꯉꯁꯨ ꯋꯥꯔꯗꯤ ꯁꯥꯔꯝꯃꯣꯏꯕ ꯆꯠꯍꯟꯈꯤꯕ ꯅꯪꯁꯨ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗꯨꯗ ꯎꯆꯦꯅ ꯇꯨꯝꯊꯈ꯭ꯔꯦ ꯊꯦꯡꯅ ꯇꯨꯝꯊꯈ꯭ꯔꯕꯅꯤꯅ ꯑꯌꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯁꯨ ꯊꯦꯡꯂꯤ ꯄꯨꯡ 9 ꯇꯥꯒꯗꯧꯔꯤ ꯆꯦꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯉꯝꯕꯗꯣ
Mamitu phakli pangduna nakanagi phone du loduna punggi ngobadadi dipan helambadu ubada ngamba mamit khangsing-singna phat haugalakli aduga barumda chenchet tawduna chatna checkdown sinduna jirami nangsu nganta hawdorok kadawge asugam thengna hawdorok isibo aina ngarangna nangona na taimu na budget kadawani nganta hawdorok na hairamba natro khangabani nang saina haina barum changduna irulu jakri pungkhai hena changi iru jabado nahan makhaidagi ka hena naningaduna ka hena kuina matam lauri iru jabaloiraga thorakduna mingsal mamangduna lepduna masam manado amuk maong tana simli opudagi pirol singdo amam chingthokduna khalli maduda mo pungmuk changthokri pung tara tagadawri mana loshinba loirakpada phone nga saidagi hanne inglude jangsanduna inglubada Premgi miss call irambaduda amuk handuna mana amuk makhada kumtha tawrakli kaino nang larodro asomdagi premna phone pairakpaga hangakpani ngamba sukhumli malaba kuire lakpa hankibana hanje sani ko kuina leidabani ko mai thore yorani adu hairaga phone kaklaga makhada kumthaduna mamada manam namhalaga ngamba gari du thogdorakli bredendo ngarang chatse haidana haibani adubo mama magi thabak ama checkadaba leiri aduna sangaroi hairakpadagi amuk pantharamdana nambol tamna gari do thaurakli bajar mapa nattana atai lambidi gari ka haina jinma nattabanina speed to khara kallab adum thauраклабani mana college manungda gari do thaujintuna parking do da khamamlaga kumtharakpada magi manakta khamiba bespa do gi manakta nupi amagi bag macha matari badu ubada ngambaso masado konthaduna bag du khullaga hangdokduna yenglakli sel sayauri aduga loinana ATM card Aadhaar card pan card na jingba card khara sayauri nakfe tawrakli thariba ming yauriba photo da yengduna mamai do haife leithokduna campus akoi baduda haifet koini yenglakli mi fana yamami nahan makhaidagi stage decoration tawriba marakduda prem sayauri atai haidorakpada makhoi khara group punsinduna sale room manungdagi music makholso hauna thadorakli mayam aduna tawnaribadudagi ita tawainana ngambagi mitengduna lemaida non thaduna karino ama thiduna kana hanne yengba sangda chatlibi aduna magi meeting phakri matha hairap saraba male sanadu yengbada thengnaba nupi kharandaso makot masan tawduna karino hangli mamanabi singduna khangdai bagom mangak hairakpaga second khara lepuramado amuk thangba hauri namit masing khara unarudraba sakfamdo ngasi amuk obada ngamba lapno jarabaso mitfam hongba ngamda phana kuining dunale lapna sumi ngambadagi sanana sumlap thokhibadoda maso makhong amuk thangba hauri asangma maklab duna chaukan kanduna sanagi tung oirapna leplari tung mang hanning basangdana jotlibi adobo khamduna hairakli Bekse nangyur amali. Sanado mamay pat on thorakli. Ngambana makutta magi beg to painduna mangonda piraga mangonda yengduna leplambada ubada ma ngahag tarang jatkri. Ngambada mamit mana itak thakatna yengna pira iba beg to makona tapna lauri. Second kharadi ngambado tumin leplambani adugo sanana wahayama phawma hairakdrawadudati maso wamta hairamdana mamay leiduna jatkri. Sanada gyana mamangna adumag leptuna lehauri kaino dangbek tahoy haisa chomaba phangaba kamai tawrage lainana prap changakduna hangakpani sanado lainagi makhol tabaduda gyan lai makoda pairiba begduda phat yenglakli aduga amok mamaidu koilei leituna yenglakli ingawngawna makona pairiba begdo lainana piramlanga getlomda khangchen thorakduna yenglakpadadi ngambado magi bag to thodana thokri sana wahi ama phawba haiba nang hauda tumin tungdagi oina yengduna lehauri